Ibungna sponsor tawbirakpa. Yengsewa next video da asida mukbang. Masih oke. Kelam thong ke. Masak sen. Phải đừng cơ. Mà. Masih oke kayak kalam thong này. Ôi, đâu chẳng bị xin đó anh học cam lên thong này. Always sorry the conclusion, even though I offer all of the solutions. I wish you loved me like I love you, it's stupid. When I'm alone with you I never feel lucid. I wish I wasn't struck by Cupid. I wish we never started. Mayam, aigi video sibu yengbiriba khudingmak thakachari. Subscribe tawdaba yawtari subscribe to sungsoi induction biramo. Ado aini ngasi chadoise chak yawdabida pork chow na piece taraga aduga mimi singju ga chadarage fi sama thakage di chaba hawrage piece tahai piece ki manam se mayam I need to jog. 뭐라고 사업이 좀 잘.
ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯍꯥꯟ ꯑꯩꯒꯤ ꯏꯕꯨꯡ ꯂꯤꯁꯝ ꯔꯣꯕꯤꯟꯁꯟ ꯁꯤꯡ ꯊꯧꯕꯥꯜ ꯍꯥꯎꯈꯗꯒꯤ ꯏꯕꯨꯡꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄ ꯚꯤꯗꯤꯑꯣꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠꯅꯦ. ꯁꯦꯀꯦꯟ ꯄꯥꯔꯠꯅꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯑꯃꯒ ꯆꯥꯖꯔꯦ, ꯍꯥꯏꯗꯤ ꯑꯅꯤ ꯊꯣꯛꯅ ꯆꯥꯖꯔꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯨꯅꯦ ꯏꯕꯨꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯖꯅ ꯍꯥꯏꯖꯔꯤ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯑꯗꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯑꯣꯏꯕꯤꯌꯣ. ꯑꯗꯨ ꯁꯤ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯆꯥꯈꯤꯕ ꯄꯣꯔꯛꯀ ꯃꯤꯃꯤ ꯁꯤꯡꯖꯨꯒꯗꯣ ꯀꯅꯥꯅ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩ ꯃꯃꯤꯡꯁꯨ ꯍꯥꯏꯖꯔꯝꯃꯒꯦ. ꯃꯃꯤꯡꯁꯦ ꯀꯂꯤꯁꯇꯥꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ, ꯑꯗꯨꯒ ꯕꯣꯅꯤꯁꯟ ꯊꯧꯗꯥꯝꯅꯁꯨ, ꯃꯨꯇꯨꯝ ꯑꯔꯨꯟꯅꯁꯨ, ꯑꯗꯨꯒ ꯌꯨꯖꯔ ꯑꯃ ꯍꯥꯏꯔꯒ ꯃꯃꯤꯡꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯅꯥꯀꯟꯗ ꯊꯣꯛꯍꯜꯂꯝꯃꯒꯦ. ꯑꯗꯨꯒ ꯄ꯭ꯔꯨꯁꯇꯣ ꯃꯦꯟꯗꯤꯅꯁꯨ, ꯍꯥꯏꯕꯗꯤ ꯄꯣꯔꯛꯄꯨꯗꯤ ꯆꯥꯔꯛꯑꯣ ꯍꯥꯏꯗꯨꯁꯨ ꯆꯥꯎꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯆꯥꯖꯈ꯭ꯔꯦ. ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯈꯩꯅ ꯅꯥꯏꯠꯁ ꯏꯗꯤꯠꯁ ꯍꯥꯏꯌꯦ, ꯑꯗꯨꯒ ꯑꯕꯦꯝ, ꯃꯣꯡꯖꯝ, SM ꯔꯨꯍꯤꯃꯥ, ꯃꯣꯏꯅꯁꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯌꯦ. ꯑꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯣ, ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ. ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯁ꯭ꯄꯣꯠ ꯃꯐꯝ ꯊꯤꯔꯛꯏꯅꯦ, ꯍꯥꯏꯕꯗꯤ ꯑꯥꯎꯠꯗꯣꯔꯗ ꯈꯔ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯇꯧꯅꯤꯡꯕꯗꯣ. ꯑꯗꯨꯒꯤ ꯒꯥꯔꯤꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯂꯩꯐꯝꯗꯒꯤ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯆꯠꯂꯒ ꯂꯩꯕꯀꯣ ꯁꯤ ꯃꯐꯝꯁꯦ. ꯑꯗꯨ ꯁꯤ ꯃꯐꯝꯁꯤ ꯇꯧꯔꯛꯎꯔꯥ. ꯂꯝꯄꯥꯛꯁꯨ ꯐꯖꯕꯅꯦ. ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯦꯡꯉꯨꯗꯣ, ꯎ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯁꯦ ꯑꯁ꯭ꯋꯥꯏꯗꯗꯤ ꯇꯧꯅꯤꯡꯉꯦꯕꯀꯣ. ꯆꯪꯖꯔ ꯌꯦꯡꯉꯨꯁꯦꯕ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯁꯤꯗ ꯃꯨꯛꯕꯥꯡ ꯇꯧꯔꯛꯎꯔꯥ ꯃꯌꯥꯝ. ꯑꯩꯗꯤ ꯁꯤꯗ ꯌꯥꯝ ꯇꯧꯅꯤꯡꯉꯦ, ꯍꯥꯏꯗꯤ ꯑꯥꯎꯠꯗꯣꯔꯗ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯗꯅꯀꯣ. ꯑꯩ ꯃꯐꯝ ꯍꯌꯦꯡ ꯀꯣꯟꯅ ꯒꯥꯔꯤꯒ ꯂꯩꯔꯀꯥꯟꯗꯒ ꯑꯗꯨꯝ ꯆꯠꯂꯒ ꯆꯥꯔꯛꯀꯦꯕ. ꯑꯗꯣ ꯑꯩ ꯑꯍꯥꯟꯕ ꯃꯐꯝꯁꯦ ꯁꯤ ꯁ꯭ꯄꯣꯠꯀꯤ ꯑꯣꯏꯗꯣꯏꯅꯦꯕ. ꯎ ꯃꯔꯛꯅꯦꯕꯀꯣ ꯃꯌꯥꯝ. ꯑꯁꯤꯗ